ꯃꯅꯦꯕꯣꯛꯅ ꯀꯔꯤꯒꯤ ꯃꯧꯑꯅꯨꯕꯤꯒꯤ ꯈꯣꯡꯕꯤ ꯅꯦꯠꯇꯣꯔꯤꯕꯅꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯤ ꯃꯅꯦꯕꯣꯛꯅ ꯃꯧꯑꯅꯨꯕꯤꯒꯤ ꯈꯣꯡꯕꯤ ꯅꯦꯠꯇꯣꯔꯤꯕꯅꯣ ꯃꯧꯑꯅꯨꯕꯤꯗꯨꯅ ꯏꯃꯨꯡꯗꯨꯗ ꯅꯧꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛꯅ ꯀꯔꯤꯒꯤ ꯃꯧꯑꯅꯨꯕꯤꯗꯒꯤ ꯈꯣꯡꯕꯤ ꯅꯦꯠꯇꯣꯔꯤꯕꯅꯣ ꯍꯥꯏ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯉꯁꯤ ꯁꯦꯝꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯦꯝ ꯁꯥꯕꯤꯗꯨꯅ ꯃꯧꯑꯅꯨꯕꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕꯁꯦ ꯀꯔꯤꯒꯤ ꯅꯦꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯗꯣ ꯃꯁꯥꯃꯛꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯑꯁꯤ ꯃꯩꯇꯩꯒꯤ ꯆꯠꯅ ꯄꯊꯥꯞꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯔꯤꯕ ꯃꯅꯦꯝ ꯁꯥꯕꯤꯅ ꯃꯧꯑꯅꯨꯕꯤꯒꯤ ꯈꯣꯡꯕꯤ ꯅꯦꯠꯄꯁꯦ ꯂꯩꯔꯝꯕ꯭ꯔꯥ ꯂꯩꯔꯝꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇꯩ ꯂꯥꯛꯏꯔꯥ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯅꯦꯝꯕꯣꯛ ꯁꯥꯕꯤ ꯃꯧꯑꯅꯨꯕꯤꯒꯤ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕꯗꯣ ꯑꯗꯣ ꯃꯅꯦꯝꯕꯣꯛ ꯃꯁꯥꯃꯛꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯇꯧꯇꯕꯨ ꯃꯅꯦꯝꯕꯣꯛ ꯁꯥꯕꯤꯁꯤꯅ ꯃꯧꯑꯅꯨꯕꯤꯒꯤ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕꯗꯣ ꯃꯧꯗꯨꯅ ꯌꯨꯝꯗꯨꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯦꯝꯒꯤ ꯃꯈꯥꯗ ꯂꯩꯅꯕ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯩꯅ ꯍꯥꯏꯅ ꯇꯥꯅꯕ ꯏꯟꯅꯕ ꯑꯃꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯧ ꯑꯅꯧꯕꯤꯗꯨꯒꯤ ꯈꯣꯡꯕꯤꯗꯣ ꯃꯅꯦꯝꯕꯣꯛ ꯁꯥꯕꯤꯗꯨꯅ ꯅꯦꯠꯄꯅꯦꯕꯀோ ꯃꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯤꯌꯣꯕꯀꯣ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤꯁꯤꯡꯗꯨꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯀꯔꯤꯒꯤ ꯈꯣꯡꯕꯤꯁꯦ ꯅꯦꯠꯂꯤꯕꯅꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛꯇꯅꯤ ꯃꯧ ꯑꯅꯧꯕꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯦꯝꯒꯤ ꯃꯈꯥꯗ ꯃꯅꯦꯝꯅ ꯉꯝꯅ ꯄꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯦꯝ ꯁꯥꯕꯤꯁꯤꯅ ꯃꯧ ꯑꯅꯧꯕꯤꯗꯨꯒꯤ ꯈꯣꯡꯕꯤ ꯅꯦꯠꯄꯅꯤ ꯑꯁꯤ ꯈꯛꯇꯅꯤ ꯈꯪꯉꯤꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤ ꯃꯌꯥꯝꯅ ꯃꯧ ꯑꯅꯧꯕꯤꯁꯤꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯈꯣꯡꯕꯤ ꯅꯦꯠꯄꯅꯦꯕ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯤꯗꯨꯁꯨ ꯃꯥꯉꯣꯟꯗ ꯃꯤ ꯑꯃꯅ ꯍꯥꯏꯕꯗꯒꯤ ꯈꯣꯡꯕꯤꯁꯦ ꯅꯦꯠꯄꯅꯦꯕ ꯍꯦꯛꯇ ꯑꯁꯤ ꯅꯦꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯦꯅ ꯈꯣꯡꯕꯤꯗꯣ ꯅꯦꯠꯄ ꯅꯠꯇꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯃꯧ ꯑꯅꯧꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯃꯛꯀꯦꯕ ꯉꯁꯥꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯈꯣꯡꯕꯤ ꯅꯦꯠꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯈꯣꯡꯕꯤ ꯅꯦꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯃꯧ ꯑꯅꯧꯕꯤꯒꯤ ꯈꯣꯡꯕꯤꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯡꯅ ꯀꯔꯤꯒꯤ ꯅꯦꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯅꯦꯝꯒꯤ ꯃꯇꯥꯡꯗꯗꯤ ꯊꯝꯖꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯧ ꯑꯅꯧꯕꯤꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦꯕꯀꯣ ꯃꯧꯒꯤ ꯈꯣꯡꯕꯤ ꯅꯦꯠꯄ ꯃꯅꯦꯝꯅ ꯃꯧꯒꯤ ꯈꯣꯡꯕꯤ ꯅꯦꯠꯄꯒꯤ ꯆꯠꯅꯕꯤꯁꯦ ꯑꯁꯤ ꯆꯠꯅꯕꯤꯁꯦ ꯇꯧꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯀꯔꯤꯒꯤꯁꯨ ꯃꯧ ꯑꯅꯧꯕꯤꯗꯨꯒ ꯈꯣꯡꯕꯤ ꯅꯦꯠꯇꯣꯔꯤꯕꯅꯣ ꯃꯥ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯃꯧ ꯑꯅꯧꯕꯤꯅꯦ ꯂꯥꯛꯑꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣꯟꯁꯤꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯍꯟꯗꯣꯔꯤꯕꯅꯤ ꯌꯨꯝꯒꯤ ꯂꯩꯔꯝꯃꯤꯕ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯒ ꯌꯨꯝꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯦ ꯂꯧꯁꯟꯗꯣꯔꯤꯕꯅꯦꯕ ꯌꯨꯝꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯦꯅ ꯄꯨꯁꯟꯗꯣꯔꯤꯕ ꯃꯧꯗꯨꯗ ꯈꯣꯡꯕꯤ ꯅꯦꯠꯁꯟꯕꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯃꯔꯣꯝꯗ ꯈꯜꯂꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝ ꯌꯥꯔꯤꯃꯈꯩ ꯐꯖꯕꯔꯣꯝꯗ ꯄꯨꯊꯣꯛꯄꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯇꯥꯛꯆꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯖꯕꯅꯤ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯧ ꯑꯅꯧꯕꯤꯗꯨꯅ ꯌꯨꯝꯗ ꯅꯧꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯦꯝ ꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯕꯗꯤ ꯃꯅꯦꯝꯕꯣꯛꯅ ꯃꯧ ꯑꯅꯧꯕꯤꯒꯤ ꯈꯣꯡꯕꯤ ꯅꯦꯠꯄꯗꯣ ꯑꯗꯨ ꯇꯧꯗꯕꯅꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯁꯨꯝ ꯃꯣꯠ ꯍꯥꯞꯄꯤꯌꯨꯀꯣ ꯋꯥꯈꯟꯗꯣ ꯅꯨꯡꯉꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯌꯨꯝꯗꯨꯒ ꯉꯁꯤ ꯃꯧ ꯑꯅꯧꯕꯤꯅ ꯆꯪꯖꯔꯤꯕꯅꯤ ꯌꯨꯝꯗꯨꯒꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯅ ꯄꯨꯁꯜꯂꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯍꯟꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯌꯨꯝꯗꯨꯒꯤ ꯂꯥꯏ ꯃꯌꯥꯝꯗꯣ ꯈꯨꯔꯨꯝꯍꯟꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯇꯤꯟꯗꯣꯔꯤꯕꯅꯤ ꯁꯥꯒꯩꯒꯤ ꯂꯩꯔꯝꯃꯤꯕ ꯂꯥꯏꯗꯨꯒꯤ ꯊꯧꯒꯜꯂꯣꯟ ꯆꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯧ ꯑꯅꯧꯕꯤꯗꯨꯒ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯅꯨꯃꯤꯠꯇ ꯃꯧ ꯑꯅꯧꯕꯤꯗꯨꯒ ꯈꯣꯡꯕꯤ ꯅꯦꯠꯁꯟꯕꯤꯕ ꯃꯧ ꯑꯅꯧꯕꯤꯗꯨꯒ ꯅꯦꯠꯁꯟꯕꯤꯕ ꯑꯗꯨꯒꯨꯝꯕꯗꯣ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯖꯕꯔꯣꯝꯗ ꯄꯨꯊꯣꯛꯁꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯈꯟꯒꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯝꯖꯕꯅꯤ ꯑꯁꯤꯒ ꯆꯞ ꯆꯥꯕꯤ ꯑꯀꯛꯅꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯧ ꯑꯅꯧꯕꯤꯅ ꯀꯔꯤꯒꯤ ꯁꯥꯎꯗꯣꯔꯤꯕꯅꯣ ꯃꯅꯦꯝꯕꯣꯛꯅ ꯈꯣꯡꯕꯤ ꯅꯦꯠꯄ ꯃꯇꯝꯗ ꯃꯧ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯤꯒꯤ ꯁꯥꯎꯗꯣꯔꯤꯕꯅꯣ ꯃꯅꯦꯝꯕꯣꯛꯅ ꯈꯣꯡꯕꯤ ꯅꯦꯠꯄ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕꯁꯦ ꯃꯧ ꯑꯅꯧꯕꯤꯗꯣ ꯃꯅꯦꯝꯒꯤ ꯃꯈꯥꯗ ꯂꯩꯅꯕꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯡꯗꯨꯅ ꯈꯣꯡꯕꯤ ꯅꯦꯠꯄꯅꯦꯕ ꯑꯗꯨꯒ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯏꯆꯝ ꯆꯝꯅ ꯏꯐ ꯐꯖꯅ ꯏꯅꯦꯝꯕꯣꯛꯇꯣ ꯏꯃꯥꯅꯤ ꯈꯟꯗꯣꯛꯑꯒ ꯂꯣꯏꯔꯦ ꯏꯅꯦꯝꯕꯣꯛꯇꯨꯅ ꯈꯣꯡꯕꯤ ꯅꯦꯠ ꯂꯩꯕꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯥꯏ ꯃꯈꯥꯗ ꯂꯩꯅꯕ ꯃꯁꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯒꯤ ꯈꯣꯡꯕꯤꯁꯦ ꯅꯦꯠꯄꯅꯤ ꯈꯟꯕꯗ ꯀꯔꯤ ꯀꯥꯏꯒꯦꯕ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯐꯨꯏ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯆꯩꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯔꯧ ꯊꯝꯅꯗꯦꯕ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯇꯨꯁꯨ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯇꯨꯒꯤ ꯃꯆꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯕꯗ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯁꯤꯅꯦꯕ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯃꯧ ꯑꯅꯧꯕꯤꯁꯤꯡꯅ ꯈꯜꯂꯤꯕꯁꯦ ꯌꯨꯝꯗꯨꯒ ꯅꯧꯅ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯏꯅꯦꯝ ꯁꯥꯕꯤꯅ ꯑꯩꯒꯤ ꯈꯣꯡꯕꯤ ꯅꯦꯠꯈꯤ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯁꯅꯨ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝ ꯑꯁꯤꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯗ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯃꯥ ꯑꯃꯒꯤ ꯃꯆꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯕꯗ
mani amagi masi marum thupna leibada kari kaige aikhoina su ima makni khallagadi inem durasu akhoibu icha makni khallakani abako adumaina mani mamau se nuksina na leibese asum yayaba asagi mawono biduna inem bok sina aigi khongwi net khrabanina aisu inem bok nadi ngamna palhalaroi asigi wakhalonda leiragadi imungda mahi langani abako aduna inem na aigi khongwi net khibaragasu mau anobi changpa matamda aigi imung manung loi thado amaga yum se ai phajana puge ai khallaga lakpani adubu inem se na ai pusalakpa matamda ai khongbi net ki inem ngi makha da leina ba tawbani kari gi tamak mai makha leidori bano adu gumbai wakhan khallaga di adu egadi imung do mahi soidana langani aba adu gi mahuta phajabada khandoga phajaba wakhalonda khandoga inem sabi sina aigi khongbi net libase magi makhada lehaning na tawbani ko engonda gisu ahanni imani haina khandoga aigi imamakni khallaga ma khongbi ne sabado khoi harau na nokthoga imonda leithoga loire ko khongbi ne laga hekta makhada leiba nate hojik mau mayam amana manem otpa mayam amasu leiri ko adu tanatana hoi manem na su mau otpa lei mau na su manem otpa lei asidi mai magi yumdugi matung inani magi takpi tambira podugi matung inani ko aina matang sika haijabadi manem bok na mau anobida khongbi net khare mau pusal ko numita khongbi net khare na adugi tamakta viral chatlaga adu mayam amana karigi mau anobi lakpa matamda khongbi net tori bano asumai wafam kya mama leiko aikhoi gi su net ki adu kai kai ge ahoi ke sum khanbi de aduga haijaga dabadi ima makni khallaga ima gi masi marum thupna leigane khallaga di manem dusu warauja dare mabu mana tawjaki bado mana tawiduna chuma mare khanna sum leijani akhoi ju phaja thopagi maronda phaja thopagi mawongda phajana harau leiminaraga loire ko asi khak aigi wakhalondagi thamjaning mani aina ngasi thamjariba video se request video ni ko manemna maugi khongbi net pagi matangda video sembiro haibadagi hairiba video se pujarakoni chinaw mayam ningona mapamda lagana harauba mauna mapamda salagana sauba ningona mapamda mayani pag loina na laadi is iyani pala inga leiruso iyani pasa yam phai manem maku yamna ningi aina harauboda isa ningon la iyena mayam sangna harau o iyaba adumaina iyani pa phai hari dumaina isani pa da su mauduga mapamda chatpa matamda isani pa sisu phaina aina khandok kari ginoba adugadi isani pa se maugi khudombi da unge maugi mapamda ngaitana chatle isani pa se mauna jantra sijalle isani pa se nupi mawa laure mapamda thaire karigino asigi wakhalon khalli base asine na hangjaningi base isani ngonduna yumda lakpa matamdadi iyani pa ga loina na isani pa la iyaina yamna haraure ba iyani pa sana ba nga leirusi iyani pa sana ba nga thongsi aina mayam sangna harau na iyani pa la iyaina masani ngonduga iyani pa duga di o iyaba adumaina asaigi aigi imung manungda leiriba maudusu mi amagi imung manunggi ningone ba sidi karigi kawrina ba aigi isani ngonduna thajariba mafamduga iyani pa duga loina lakpa matamda iyani pa dudi yamna phayaina haireba mane makugi awa na pa jengzali awa na da hangbala iyaina yam phai he iyani pa se aina adu isani pa duna mauduga loina na mapamda satpa matamdadi maudugi mapamda satpa matamdadi isani pa se nupi mawa ille nupi na ngamna pale asi karigino hairi base asi wa khalon se thadok piu asmaina khanba khara leiradi aikhoi nuksina base watlakani imung manung nuksina base watlakani aba aduna isani ona mapamda lakpa matamda harau oiba dumaina mauduna su mapamda chatpa matamda harau na thabiyoba iyani pana isani piga loina na lakpa matamda iyani pala iyana harau na oiba do dumaina isani pa du su mauduga harau na thabiyoba adu orega di manungda kyam nungsinage yengbiyoba isani pa se mauna maugi makhutta thamme mauna ngamna pale mauna jantra sibire asi wakhalon se khanbiganu asi khak ai haijaningi chinaw mayam isanupi na iyani paga tongana sarabadi isanupi se manimong na otpadagi khangba ngamdabadagi thokla akpani haina hainei goi chinaw mayam adubu mauna masani pada puthokharaga tongana saradi mau phate hainei ko chumra chumdrai chinaw mayam isanupi duna iyani pa puthoraga tongana saradi isani pina thajaruba imungdugi manimbok to yamna phate makubok to yamna phate masanupi do yamna phate
ꯃꯆꯥꯅꯨꯄꯤꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯑꯣꯠꯂꯤ ꯍꯥꯏ ꯃꯅꯦꯝꯕꯣꯛꯇꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯆꯥꯛ ꯐꯥꯎꯅ ꯄꯤꯖꯗꯦ ꯍꯥꯏ ꯐꯨꯕꯒ ꯆꯩꯕꯒ ꯇꯧꯔꯤ ꯍꯥꯏ ꯃꯀꯨꯕꯣꯛꯇꯨꯁꯨ ꯕꯦꯚꯥꯔ ꯌꯥꯝ ꯐꯠꯇꯦ ꯏꯆꯥꯅꯨꯄꯤꯁꯦ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤꯗꯤꯅꯦ ꯂꯩꯕ ꯉꯝꯗꯗꯅ ꯏꯌꯥꯅꯤꯄꯥꯁꯦ ꯄꯨꯊꯣꯔꯛꯑꯒ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯠꯃꯟꯈꯤꯅ ꯈꯥꯡꯉꯝꯗꯅ ꯊꯣꯛꯂꯛꯑꯦ ꯑꯁꯤ ꯋꯥꯁꯦ ꯍꯥꯏꯅꯩꯀꯣ ꯑꯗꯨ ꯍꯥꯏꯗꯦꯕ ꯏꯆꯥꯅꯨꯄꯤꯁꯦ 이몽 ꯃꯅꯨꯡꯗꯨꯒ ꯆꯪꯈꯤꯕꯗꯒꯤ ꯃꯅꯨꯡꯗ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯍꯥꯏꯗꯦꯕꯀꯣ ꯑꯁꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯐꯠꯇꯦ ꯏꯆꯥꯅꯨꯄꯤꯗꯨ ꯈꯛꯇ ꯐꯔꯤꯅꯦꯕ ꯑꯗꯨꯕꯨ ꯃꯧꯗꯨꯅ ꯏꯆꯥꯅꯤꯄꯥꯗ ꯄꯨꯊꯣꯛꯑ ꯆꯠꯈ꯭ꯔꯒꯗꯤ 이몽 ꯃꯅꯨꯡꯗꯨꯒ ꯂꯩꯔꯝꯃꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯐꯩ ꯃꯧꯗꯣ ꯐꯠꯇꯦ ꯍꯥꯏꯅꯦꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯥꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯊꯥꯖꯔꯨꯕ ꯃꯐꯝꯗꯨꯒꯗꯤ ꯏꯆꯥꯅꯨꯄꯤꯗ ꯑꯣꯠꯂꯦ ꯌꯨꯝꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯐꯠꯇꯦ ꯍꯥꯏ ꯃꯧꯗꯨꯅ ꯏꯆꯥꯅꯤꯄꯥ ꯄꯨꯊꯣꯛ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯧ ꯐꯠꯇꯦ ꯍꯥꯏ ꯀꯩꯒꯤꯅꯣ 이몽ꯁꯤ가 ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯩ ꯃꯧꯗꯣ ꯐꯠꯇꯦ ꯍꯥꯏꯌꯦꯕ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯥꯔꯤ ꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ngasi gi video si matang da wafam yamna thamgadaba lei mathang video ma da muk semjarake ngasi ai matam je khara sangdabadagi request video oibadagi ngasi semda yadabadagi video se semjarakpani ko makhata na phajana video se amka mo ai semjarakhige adu ngasi ina thamjariba manemna mau oibi singi anoba changpa matam da khongbi net pagi matang da aige bo wakhalon thamjariba sida sumi lali habase mayamgi mot se takpira kane begi wakhalon thamjari aidi aigi oiba aigi mot aigi wakhalon mayamgi famda share tawjabani ko hojiki chanabi sigi matungina huji kari kari tawri habase khaji khak mayamgi famda thamjabani ado ichanau mayam ngasi aina thamjari bo wafam sida asumaina hek tawgadabani habegi wa inate asumai tawadi phagadra aibadagi ai wakhalon se thamjabani aduna mayamna su chumi chumde haibiraga makhata na amuk karma mongda chalaga phajagani abado mayam comment to biro comment de lokhot pa yaba khara lokhot charaga makhata na amka mayam da habadi hujiki oiba samasi da aikhoi meitei gi oiba kari message pi ba yage abado adu gumbaga mari leine ba comment to biraga aisu aduge comment lokhot charaga haugaleiba aikhoi gi nipa macha nupi macha singta natana aikhoi gi meitei gi oiba aikhoi gi ina thorom sida kari kari hapchan bazai phajaba se karino karamaina phajawronda puthoksi ge base asi ai lokhachage aduna mayamnasu comment se aikhoigi chanabi da karamba chanaradi phajagani habase asigi matangda comment tobirakane begi thajabasu thamjari aduga ngase ina thamjariba wafam sisu aige wakhaloni adumaina hek chanagadabni haibasu nachade aduna mayam asoiran yaurasu ngakpi gani haina pari mom channel na yengbiriba mayam punam kem famda ikok nonjari kanglei pakna yai fare ibudo pakhang mana yai fare karigi mau anobigi khongbi manembokna netoribano mau pusalapa numita mau anobiduna hara harana lakpa matamda imung manung loina langse amaga anoba yumda changpa matamda mau anobidubu manem sabina konsela purakpa matamda karigi mau anobidugi khongbido manem sabiduna netoribano haina mayamsena waraunari yabako tanjasida haijagadabadi adu karisu khanbiruno manem sabiduna khongbi netlibado aigi imamakni khanbiro asaigi manem duna su sangai ba mau anobido aigi isa ningon mangni khanbiro mau anobi duna su inem gi makhada leina bagi tamakta inem sena khongbi netlibase tawjasano ai inem gi masi marum thupna leijage ima gi masi marum thupna leijage na khanbiwa ba ai bu hek pokpi ba ima makne na khanbiwa ba adu oiragadi karisu kaidra mare na khanjeba manem du su khangba nate kari gi tamakta mau anobi si khongbi netlibano abase sanabira हानादगी लेरकपरा नत्रगना मयामना हाइबदगी सुम तौरिबरा मनियमसिना खंजरिबसे आइना खोंगबीसे नेट खिबा तारगदी मौनो बिसिगी खोंगबी आइना नेट पा तारगदी मौनो बिसे आइगी मखादा लेरनी असि वाखल्लोनेब अदो लैथोगा लोइरे इनेमगी मसी मरुम थुपना लेरगा लोइरे को फतरो इमागी मसी मरुम थुपना लेबसे फतरो अखोय इमाना अखोय बु फुबा सैबा तौदरो अखोय दुदी वारौदेना को अदुमाइना इनेमना अखोयदा मसी मरुम थुपना लेनबगी तमक्ता खोंगबी खरा नेट खिबा मतमदा नेट चसनो अखोय करी कायगे asi wafam se thamjage ko mauna manem otpa mayam am su lei hujik matam da ko masani pa amata poksaba ado masani pa do service to bagi matung da mau se pusala e mau pusalak pai matung da manem se mayam am otpi ba mafam da su lei ribani service to ba tau da ba mauna manem otpa mayam am lei ribani ko adugumba mau sing du su pusalak pa matam da manem da na khongbi net ki bani ba adu iragadi manem duna khongbi net khena manem duna pa ngam na pa labraba asi wa hangsi ne bako aduna mauna manem bogot pa mayam ma leibani mayam khanbiu
ꯃꯧꯗ ꯆꯪꯉꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯃꯧ ꯑꯐꯕ ꯆꯪꯉꯛꯑꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯩ ꯃꯧ ꯐꯠꯇꯕ ꯆꯪꯉꯛꯑꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯠꯇꯦ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯅ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯧ ꯑꯃ ꯆꯪꯉꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤꯅꯗꯕ ꯁꯥꯒꯩ ꯅꯥꯇꯩ ꯌꯥꯅꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯧꯗꯣ ꯃꯧ ꯐꯠꯇꯕꯤ ꯍꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯃꯧꯗꯣ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯃꯅꯦꯝ ꯁꯥꯕꯤꯗꯨꯅ ꯈꯣꯡꯕꯤ ꯅꯦꯠꯈꯤꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯣꯡꯕꯤ ꯅꯦꯠꯂꯒ ꯃꯥ ꯃꯅꯦꯝꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥꯕ ꯑꯁꯤ ꯂꯣꯏ ꯋꯥꯈꯜꯂꯣꯟꯅꯤ ꯃꯌꯥꯝ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯧꯗꯨꯁꯨ ꯃꯧ ꯄꯨꯁꯜꯂꯛꯄ ꯅꯨꯃꯤꯠꯇ ꯈꯣꯡꯕꯤ ꯅꯦꯠꯈꯤꯕꯅꯤ ꯃꯥꯛ ꯃꯅꯦꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ ꯐꯖꯊꯣꯛꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄꯁꯤꯡꯗꯣ ꯃꯣꯏꯁꯨ ꯃꯅꯦꯝꯕꯣꯛꯅ ꯈꯣꯡꯕꯤ ꯅꯦꯠꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯧꯗꯨꯅ ꯍꯪꯒꯠꯅ ꯃꯅꯦꯝꯕꯣꯛꯇ ꯑꯣꯠꯂꯒ ꯂꯩ ꯑꯁꯤ ꯃꯌꯥꯝ ꯂꯩꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯍꯥꯏꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯕꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯋꯥꯐꯝ ꯈꯔꯒ ꯑꯃꯨꯛ ꯊꯝꯖꯒꯦ ꯃꯅꯦꯝꯕꯣꯛꯅ ꯃꯧ ꯑꯣꯠꯄ ꯃꯅꯦꯝꯕꯣꯛꯅ ꯃꯧꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠꯄ ꯃꯌꯥꯝꯁꯨ ꯂꯣꯏ ꯎꯔꯝꯒꯅꯤꯀꯣ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯔꯒ ꯃꯆꯥꯅꯤꯄꯥꯁꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯃꯧꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠꯄ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄꯦ ꯀꯔꯤꯒꯤ ꯍꯤꯞꯄꯤꯅꯣ ꯍꯥꯏꯅ ꯍꯦꯛ ꯉꯥꯡꯕ ꯉꯥꯏꯍꯥꯛꯇꯪ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯦꯛ ꯉꯥꯡꯕ ꯃꯄꯥꯝꯂꯣꯝꯗꯒꯤ ꯐꯣꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯦꯛꯅ ꯉꯥꯡꯕ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯃꯅꯦꯝꯕꯣꯛꯅ ꯁꯧ ꯍꯦꯛ ꯂꯥꯡꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯀꯣ ꯂꯩꯇꯕ ꯅꯠꯇꯦꯕ ꯃꯧ ꯑꯣꯠꯄ ꯃꯅꯦꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯧ ꯑꯣꯠꯄ ꯃꯅꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯧꯁꯤꯒ ꯍꯔꯥꯎꯅ ꯋꯥꯐꯝ ꯑꯝꯇꯪ ꯅꯣꯡꯐꯥꯎ ꯉꯥꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯅꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯤꯒꯤ ꯃꯃꯥꯡꯗꯅ ꯃꯅꯦꯝꯁꯦ ꯌꯥꯝ ꯑꯐꯕꯤ ꯁꯥꯔꯒ ꯅꯨꯡꯗꯅ ꯃꯧ ꯑꯣꯠꯄ ꯃꯅꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯃꯅꯦꯝꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯃꯧꯗꯣ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗ ꯀꯣꯟꯁꯤꯜꯂꯤꯕꯅꯦꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯂꯥꯛꯑꯦꯅ ꯀꯣꯜꯂꯒ ꯄꯨꯁꯜꯂꯛꯏꯕꯅꯤ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕꯅꯤ ꯏꯃꯧꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯒꯦ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗꯨꯒ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕ ꯃꯅꯦꯝꯁꯤꯡꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯣꯟꯁꯤꯜꯂꯒ ꯄꯨꯁꯜꯂꯛꯏꯕ ꯉꯁꯥꯏꯒꯤ ꯃꯃꯧꯗꯣ ꯃꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂ ꯄꯨꯁꯜꯂꯛꯏꯕꯗꯣ ꯈꯣꯡꯕꯤ ꯅꯦꯠꯂꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯕꯤꯔꯒ ꯏꯆꯥ ꯅꯤꯉꯣꯜꯗꯨꯒ ꯂꯨꯅ ꯇꯧꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯃꯧꯗꯨꯒꯁꯨ ꯂꯨꯅ ꯇꯧꯕꯤꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒ ꯀꯔꯝꯍꯥꯏꯅ ꯃꯍꯤ ꯂꯥꯡꯗꯣꯔꯤꯕꯅꯣꯕ ꯑꯗꯨꯅ ꯃꯧ ꯃꯅꯦꯝ ꯄꯨꯝꯅꯃꯛꯁꯦ ꯏꯁꯥ ꯏꯁꯥꯗ ꯗꯤꯄꯦꯟ ꯑꯣꯏꯔꯦꯕ ꯃꯧ ꯐꯒꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯃꯧ ꯐꯠꯂꯣꯏꯒꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯏꯅꯦꯝ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅꯁꯨ ꯏꯅꯦꯝ ꯑꯣꯏꯕꯤ ꯃꯌꯥꯝꯅꯁꯨ ꯀꯣ ꯏꯅꯦꯝꯕꯣꯛꯅꯦꯅ ꯀꯧꯔꯛꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯍꯥꯏꯅꯁꯨ ꯀꯧꯅꯔꯦꯀꯣ ꯏꯅꯦꯝꯕꯣꯛꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤꯗꯣ ꯃꯧꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅꯦ ꯈꯟꯕꯤꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯤ ꯂꯥꯡꯉꯔꯣꯏꯕ ꯑꯗꯨꯅ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯧ ꯑꯣꯠꯄ ꯂꯩ ꯃꯧ ꯑꯣꯠꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠꯄ ꯂꯩ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯌꯥꯝ ꯑꯃꯅ ꯃꯧ ꯈꯥꯡꯕ ꯉꯝꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯕ ꯃꯅꯦꯝꯁꯤꯡꯗꯨꯒ ꯍꯥꯏꯖꯒꯗꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤꯔꯒ ꯂꯣꯏꯔꯕꯅꯤ ꯃꯧ ꯑꯣꯠꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯟꯗꯁꯨ ꯃꯤ ꯑꯃꯅ ꯑꯣꯠꯂꯛꯀꯅꯤ ꯍꯥꯏꯁꯦ ꯈꯪꯕꯤꯌꯣꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯅꯦꯝ ꯑꯃꯅꯤꯗ ꯍꯥꯏꯖꯒꯦ ꯅꯨꯡꯁꯤꯅ ꯃꯅꯦꯝ ꯑꯣꯏꯕꯤꯁꯨ ꯃꯆꯥꯃꯛꯅꯤ ꯈꯟꯕꯤꯔꯒꯗꯤ ꯃꯧꯗꯨꯅꯁꯨ ꯏꯃꯥꯃꯛꯅꯦꯅ ꯈꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯈꯣꯡꯕꯤ ꯅꯦꯠꯄ ꯅꯦꯠꯇꯕ ꯑꯁꯤ ꯃꯦꯇꯔ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯋꯥꯈꯜꯂꯣꯟ ꯐꯖꯕ ꯑꯁꯤꯅ ꯑꯆꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯧ ꯑꯍꯟ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤ ꯃꯧ ꯑꯍꯟꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯃꯧ ꯑꯇꯣꯝꯕꯤꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯦꯝꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯧ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯗ ꯃꯤꯆꯪ ꯃꯤꯈꯜ ꯅꯥꯏꯕꯒꯤ ꯃꯇꯧ ꯃꯑꯣꯡꯗ ꯃꯧ ꯑꯍꯟꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯧ ꯑꯇꯣꯝꯕꯤꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯁꯦꯝꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯧ ꯑꯍꯟ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯄꯥꯔꯠꯁꯦ ꯑꯃꯨꯛ ꯄꯨꯖꯔꯛꯑꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯞꯆꯔꯛꯀꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ